इमेज पाउडम मियेंग ताबिरी बसिंगु तराम नौसबा लोयना खुरुमजरी पाउडम असगी मरोय पाउ ओइना लोक सभा मिखल की मतम लौथोखरे मणिपुर की ओइना अप्रैल 13 अमदी 19 दा मिखल पांथोकलगनी मणिपुर स्टार्टअप कॉन्क्लेव की अनिसुबा फेस की कानबा फंगदबा सिंगदा से अमदी सैंक्शन लेटर सिंग खुसिनाखरे एसटी डिमांड कमिटी ने कौबा टोटल शटडाउन ना महौसा की पुंसिदा चाउना अकाइबा पीखरे हौजिक मपुंग पाउलो बिरसे इलेक्शन कमीशन न्यू दिल्ली मरुब प्रेस कॉन्फ्रेंस जनरल इलेक्शन की लाथोखरे लोकसभा की मपुनसी जून 3 लोरे आंध्र प्रदेश सिक्किम अरुणाचल प्रदेश ओडिशा की असेंबली मिखल लाथोकनी डिफेंस पर्सनल फोटोग्राफ इलेक्शन कैंपेन तौबदा पॉलिटिकल पार्टी इलेक्शन कमीशन खांगनख्रे की डिसेंबर पीखिबा एडवाइजरी की मखादा ईसीना अनौबा इंस्ट्रक्शन पॉलिटिकल पार्टी की पार्टी की मिरेब भोट खोंबदा डिफेंस पर्सनल की फोटोग्राफ मखोई याउबा थौरम की फोटोग्राफ हाइगदबनी लोकसभा की मिखल की अप्रैल 13-19 कुलुमदोय कुमापन मे 3-12-13 पांथोलगनी हाइना ईसीना लाथोखरे भोट मसिंगना मे कुलुमदोयदा हाइदोकनी हाइकी नॉर्थ ईस्टर्न स्टेट्स अप्रैल 13-19 कुलुमदोयदा भोट थादनगनी हाइरी मणिपुर की ओइना फेस अनिदा अप्रैल 13-19 दा भोट थादनगदोरी चीफ मिनिस्टर एन बीरेन हाइक्रे मणिपुर स्टेट हिरम कयादा मांगदा चलबनी अहोंबा पुरकले मरम बुचारबदी मतेंग पांगनी मकुन मसा हिबा टेलेंट लेबसिंगी मसाना मसाबु थबक पिजाबा ngamnaba सरकारना सही अमगी लुपा करोड़ 50 एयर मार्क तौदुना थमले वफम असिंग असि चीफ मिनिस्टर कॉम्प्लेक्स दा प्लानिंग डिपार्टमेंट असिंदा मणिपुर स्टार्टअप कॉन्क्लेव के अनि सुबर राउंड की खंगलबा बेनिफिशियरी साट्रेट मौद्रामरी दा से अमदी सैंक्शन लेटर कुसनाबगी थरमदा अथोइबा तिथि की वरलदा चीफ मिनिस्टर ना फोंदोखिबनी मणिपुर टेलेंट लेबा कया मखोइदा एंटरप्रेन्योरशिप की खुदोंचाबा फंगनाबा ngasi खंगलबा सिंग असिदा था अहुंगी ट्रेनिंग पीरगा मसाना पामजबा सिनफम अदुदा सेंथोक लंबी सेमनबा मणिपुर सरकार ने स्टार्टअप प्रोग्राम पांथोकनबनी मणिपुर लम कोइबा ममांग सहिदा सहम सामरी लाकलंबा दु सलिबा सहिदा टूरिस्ट लिसिंग मंगा साट्रेट लाखी मसना ताकपदी मणिपुर असि मसक खंगले मसिना स्टेट की इकोनॉमीदा मतेंग पांगबा ngamle हाइबग लोयना ngasi सरकार ने लोन की संपम मतेंग अस्तगी अफाबा सखतपा ओइरसी हाइकी मतम अमदा लोन लुपा लिसिंग यांखई कत्तगी वर्कसु और लाख अमगी फंगनब होनबदा सन्नब होनबदा आइना तौनिंग मथबा अमा तौननबगी होनबदा कोई कयादा वारमे गवर्नमेंट से कनानो अखोइसे नखोइगी दमतने प्रजा के दमतने अदुना अखोइने यानिंगे अखोइ प्रजा का अटैचमेंट लैबा प्रजा की कोऑपरेशन प्रजा की सपोर्ट प्रजा की फननबदो अदुने अखोइना हंतक लास्ट 2 years अखोइना प्रजा दा अखोइना तौनी हाइगी बसिंग अखोइ लोइ डिलीवर तोइ मदुगी अखोइ लिस्ट सम अखोइ फोंगगनि लोइना मयाम पिरकनि लाइक लासु हैरगा थबक इंखांग फंगदना और थबक तौनिंगदना इसागी ओबा तौनिंगगा लैरम्बा मयाम अमा ngasi अखोइगे इंटरेक्ट तौबा फंगगा मतेंग खिदंग पांगबा फंगिसे मसी ईश्वर अमदि नखोइ मयाम की सपोर्ट नि ngasi प्लानिंग डिपार्टमेंट खंगलबा बेनिफिशियरी सिंगदा लोन के संपम फंगबा सिंगी ट्रेड अयाम्बा वीवर टेलरिंग स्पोर्ट के सेंटर कंप्यूटर असिस्टेंट टायर बीटिंग पोल्ट्री फार्म एम्ब्रॉयडरी फैशन डिजाइन सांथना पोलम साबगी एंटरप्रेन्योर ओइगदबा ngakni थारामसिदा डिप्टी चीफ मिनिस्टर वाई जय कुमार राज्य सभा की एमपी खेत्रीमयु भवानंदा मिनिस्टर एमएलए चीफ सेक्रेटरी प्लानिंग डिपार्टमेंट की डायरेक्टर अमदी एंटरप्रेन्योर सिंह सरुक याखी ngasi ayu चीफ मिनिस्टर सेक्रेटरी की कैबिनेट हॉल दा महूत डिपार्टमेंट की ई सर्वेलेंस इन म्युनिसिपैलिटी प्रोजेक्ट चीफ मिनिस्टर एन बीरेन हौदोक्रे ई सर्विस कुनमरी दा मियाम दा खुदोंग चाबा पीगदबा सिटीजन फैसिलिटेशन सेंटर हौदोकपगी थरमदा चीफ मिनिस्टर ना फोंदोखिबदा ई डिस्ट्रिक्ट सर्विस एप्लीकेशन दा खुदोंग चाबा पीगदबा सिंगदी डोमिसाइल सर्टिफिकेट इनकम सर्टिफिकेट ओबीसी एससी सर्टिफिकेट एसटी सर्टिफिकेट
residence certificate, employment exchange, issue of public care certificates, transfer internship, labor yonbagi list taunabagi online da, gari ki license, healthcare, Delhi Mumbai da atai metro cities in the specialist Dr. Unabagi guide laway kudong chaba panglagani, Imphal da visa labor kudong chaba leire, Hausiki oina Italy, Estonia amasung Thailand gidi kudong chaba leire, leba kuntra dasu lainaba tauri. Chief Minister Makata aduna Imphal da cargo terminal labor loina Imphal Mandalay amasung Bangkok service su athubada leiragani haiki. Death certificate khangde, income certificate khane kari khangde masigi duplicacy kari layer mayam se totally si control to karni once amuk sangi baje masigi data mayam se na loina thinge to the masida even transport ki license ki kari ki to mayam se loina single window asida loina changa control to rokada foreign chatpagi khotpagi khoina visa ta na ba khona ba to ba kana khoina ada Delhi da kari da chatlaga to mayam se masi sidai da loina madugi ada koi 30 country mu Usiki hire companies ki apkoi kayam kana ngangna disi 30 country mu tawhansi haidana any kind of aikoina public na drakar laiba posting mayam se aikoi 3 centers sil sanga kanda loina masidagi tak nammaga within a short time certificate khangde health card khangde kari khangde loina phangba ya Maitai bu schedule tribe list da salalu highway khongjang saro ama oina ngarang numidawaram Pung Tarutagi ngasi ahin nungai phawda thariba pung kunthagi Manipur pumba total shutdown khongjang housing mafam kayada sagot aduna sathari khongjang ase saro ama oina ngasi ayo angan bada passenger senbo auto singna khwairambam bazar tamna purakpa lalonbi sing tankaiduna kaithal phaman kidre lalonbi purakpa auto sing ise sangamadi so singsu schedule tribe demand committee na phajinduna hayeng makhogi office agi loba lakna basu khangan ki Ngasi nungtil schedule tribe demand committee khongjang asi busoga pai mai bel singna samu mokhong da thok na lambi thingbai khongjang changsing ki khongjang asi ga mari le na schedule tribe demand committee ki publicity secretary Waikhom Anand Maitai na phangdo kibada English ngi tara doidagi India government ta maitai bu schedule tribe list salana ba demand tawna laki mamang da palamba Manipur sarkar amadi hojik paliba sarkar asida ai ba serol kya pidna schedule tribe list salana ba haiduna laki masida English ngi tara taruki September 9 da miyoi lak ama makhairom na rally chatuna miyang yoi ba mifam ama su pangthoki sahi asigi March 3 da miyam na mass rally chatuna schedule tribe list da salana ba khongjang changsin ki hojik pali balenga asa tabi da badagi total shutdown khongjang asi changsin bani makhata na national project mo riba railway project hayeng dagi thingjelagani haiki Schedule Tribe Demand Committee na sangsilak pa khongjang ki saramo ina ngarang tang mapangi numidawaram pung tarutay ngasi ahin ngai phawda thadoriba total shutdown asina Kaching district ki miyangi punsidasu sauna akaiba pikre maroina Kaching kaithal kana kide dukan sing thonglona ki passenger service tawba gari sing sena kidre shutdown manungda thoningdaba thodok thokpagi paw leite SD Demand Committee na kokiba pung kuntragi banna Thawal district asu mahusagi punsida kaiba pikre District asiga soba kaithal sing Thawal kaithal Yaripo kaithal amadi Wangjing kaithal ki dukan sing thong hangna kide lanai gari sing atana passenger gari sing sena kide mafam kayada pamdaba thodok thokna ba district police ki maikai dagi section thorang sing lokhatli pamdaba thodok thokpagi paw leite STDC na chathari ba pung kuntra ki total shutdown asana Jiribam district mafam kayada su mahusagi punsida sauna akaiba piki STDC na sangsaliba khongjang asina maram oiduna Jiribam dagi nungba Tamenglong amadi Imphal da chakadaba gari sing sena kide maroi ba kaithal sing thong hangna kide lambida mi chatpagi sang nem ki amadi thon indaba thodok sing thokna ba Jiri police amadi commando singna ngak sentuna leina ki hojik phawba pamdaba thodok sing thokpagi paw leite National Immunization Day amadi Intensified Pulse Polio Immunization Program asidagi hodokre Program asigi sara amoina leba salai riba sahi mangagi manung chana leba angang kro taram doida pulse polio pithaknaba thorangli Manipur yoina su Intensified Pulse Polio Immunization Program Health Minister L. Jayanta Kumar na pikliba angang singda polio drop pithatuna hodokre Health and Family Welfare Services amadi State Health Society Manipur na sinduna Family Welfare Services Manipur ki conference hall da pangthokiba thoram aduga marilena Minister L. Jayanta Kumar na hai State sa lairiba angang sing masama uphana tinjan kaijang da thamba haibasi
स्टेजता लेरिबा मिपुम खुदिमकी थौदांग ओइसी लेंगाकी माइकैदगिसु आगांसिंगबु नाहंदनबा मसा मउ फना थमनबा अफबा महिमासिंग फंगनबा स्कीम कया पाइखली लेंगाना पाइखलिबा थबक थरमसिंग asi mama mapa oibasing mateng yaudrabadi othopang ngamloi ngasidagi hogna pangtholiba pulse polio immunization asi leba asaleiriba angangsingbu polio haiba tamthirabalaina asi sandokpa thingnaba thoramni mawmarin taba samasama semnaba hotnabada miyam punamakna thodang lobinasi hainasu minister na appeal tawki natang khangudabadagi akhuna kautthubadagi karigumba ngasi akhona uriba angangsingina tunggi yumbi oinabanena akhona honagadabudagi ona tainabana akhona pithakadabu hidak matam chana pithaudaba kapkadaba hidak matam chana kaphaudaba aduna maram modana aina ngasi nuksiriba gi chase de ai nuksiriba gi suse samajda tinyang kaijangbu oidana maduna khongte khongmangna dana manghiba taragadi madu samajgi liability odoira natang asset oigadoira na haibudu madu akoi yam kanna cheksinna yengba amasung hona badakar le ngase tharamadu da health and family welfare services manipur ki director dr k rajo additional director dr md salamat ullah yauna miyoi ke asosar yaki Thawbal district oinasu intensified pulse polio immunization ni thorong ngasidagi Thawbal wa matabada laiba CMO Thawbal conference hall da angang kaya polio hidak pithal aduna CMO Thawbal Dr. N. Jayanta Kumar na hodokre sahi taruki makhada laiba angang singbu polio hidak pithak pa hodokpagi thoramadu DFO Thawbal Dr. KSS Memcha amadi DPM Thawbal CS Basanta su athaw mitum sing oina saru yaki thoramadu CMO Jayanta Kumar na hai district asigi oina Thawbal block ki booth cham mawdramanga Lilong block ki mawdrama thoimadi transit point kharaga tharaga puna booth chani manputaru hangdotuna angang lising kuntra taruk lom polio hidak pithaknaba pandam thamli ngasi pithakpa ngamawdaba sing asa amadi ANM singna hayengdagi yumyumna chatuna pithaknaba honagani miyamnasu mateng pangbiu haina phongdokhi Manipur ki Chief Minister N. Birena athawi mitum hoiduna Imphal West District ki Lilong Sajingda Lamjingba Dairy Private Limited hangdokre Tharamadida Kam and PD Minister Karam Siam Lamjingba Group ki Chairman Sanasam Jackie Singh Anina Phangsangi akhana mitum amadi thoramapu oiki Tharamadida wangaduna Chief Minister N. Birena state government ase entrepreneurs singbu support tongnabu honari haiki Tharamadida saruyaki ba Lamjingba Group ki Chairman Sanasam Jackie na hai Lamda masida mahimasing hairaba inkhalak leba nahasing amadi masagi skill leba miyosina su nomba tandana honarabadi punsida mai papangamgani honaba kanba miyosing idamatadi financial assistance amadi awat apasing mateng pangbinaba watloi haiki Lamjing magi sin lausing ai thagale नखोगी एक्टिविटी सही बुरे अदो मखा चथबा ngамbo yo government gi side gi sumna torokpa phana torokpa da matam punamuk da mating pangani niyom da dikaina tawunu anybody ado niyom ma leibani rules ma leibani law ma leibani ain ma leibani madu gi manung da tawpa ya ba pangba ya ba mating ni koi sarkar matam punamuk da niyam ko lei na haijage Imphal Municipal Corporation ki ward number 10 ki BJP corporator Salam Tiken Indian National Congress Assam ki bagloena mahakpo opagi thora amangasi Sagolban AC ki MLA RK Imogi yumda panthokre Sagolban Block Congress Committee Sagolban Constituency Progressive Committee amasung Sagolban Block Mahila Committee na sinna panthokiba tharamasida corporator Tikenda Assam bakudol tamki tharamasida marilena MLA RK Imona haikibada Miyangi bihut ama oirabadi political ni khanaba thamloidabani Thamoi sengba amadi puning changna miyangi ihul khanga thabak tawba haibasna khwaidagi hena maru oi Thamoi sengna amadi puning changna miyangi thabak tawdrabadi politics tawbada puina chatloi amaromda ngasi congress da yorokliba sisu wakhal manabadagi puna thabak tawminasi haibagi pandamda pusinaba hanabani haiki Rajati tawbada akoi amat oina changchan minarasi hujikti akoi amat oina oi minarasi political obi ai economical obi ai social obi ai sagol bangu sakhat pada platform makan sidana akoi amat oina changchan minaraga thamoi sengna akoi amatani haibado ngasi numchidi holaga koi tung koina rajati sida akoi keno tominasi haina changchan minaba numitni Thawbal district ki Khangabo kendra ki manung chanba Wangbal Gram Panchayat konba Uyal water supply scheme na district asigi ahan ba 20.27 miyam da ising piba water supply scheme ama oire haina
January tang kuntra listening drama panda department lauthokraba matung miyamda pung kunmari ising piba ngamdre hairi kunja singloina water supply scheme asing piba yengluraba matung Ningombam Suramangolna promising the Pundarapada Tawal district ahan boina water supply scheme asina miyamda 20.27 ising piba water supply scheme amo oire haina lauthok piramba adubu kunja singna thagatpa phongdonaki adubu Kadai ising na 20.27 pigani haiba source amata litana tungi karimata khandana lauthok piramba asigi nungai tabadu hauzik khunja singda chaitheng phangba horakle haiki hauzik su miyam da ising piribes kimasi water body oiriba pukri asisu ising kangslakle hapta asigi manungdadi pukri asisu ising leraklaroi masina ising kangkhrabadi ising lokpam leitaba maramna makhadana water supply scheme asina miyam da ising piba ngamloidra haibagi mi paiba phaunare hauzik su scheme asna ward 3 da amukta da ising piba ngamdaba maramna taran naina piduna leiri masisu lepkiba yaba pibam da leire haiki ꯇꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯖꯔꯦ ꯉꯁꯤ ꯀꯨꯏꯗꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯃꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯏꯁꯤꯡ ꯑꯁꯤ ꯄꯤꯕ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯁꯦꯝꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯌꯥꯟ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯊꯧꯕꯥꯜꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ 24/7 ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯃꯒꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ Nixing Bayabadi, Kangabo Kendri, MLA O Suzakumar, Wangbal Gram Panchayat ke Pradhan S. Manichandra, Mani PICD Manipuri Additional Engineer, Rural L. Swamikanta, Thobal PICD Division ki EE KSS Tombi Amasung Division Asimaki, Assistant Engineer TS Sarat Yauna, Hokiba January Tang Kuntra Listening Drama Panda, Uyal Makhalekai de Leba Panchayat Garda Village Water and Sanitation Committee, BWSC, Uyal Water Supply Scheme na Silaga Patokiba Thoramamada, Skimasi 20.27 ising piba hore haina lautokibani. EE Tombina Punkun Mari ising piba habasi department ki determination amagloena Pakalapa, Kongtangi, Masigi Matanga, ising sinagadariba miyanga hana kupna, Kanakibasu Lady haina Pondokibasu Lake Krabani. Ngasi Primary Health Center Moreda Polio Vaccination Campaign Patokre, Tharamaduda District Immunization Officer Dr. Gozen, Moregi AC2 ADC I Dinesh Kumar, Sub-District Hospital Moregi MO Incharge Dr. Bikramadi Primary Health Center, Moregi MO Incharge Dr. K.I. Santi Kumarna, Tharamadu Hudopoina Angang Sinda Polio Hidak Pitaki. Tharamaduda Asa Workers Sing Susaruk Yakibaloena, Asa Workers Sing Nasu, Magi Wasingi Angang Singbu, Polio Pitak Naba, Booth Sing Hangduna Polio Hidasin Pitak Pagitabag Chatanaki. Assam Police Tabak Toraga Jiriba Manipuri Takana Leba Kasar Asamgi Jirigaki Police Outpost da Posting Tadun Leba Maitai Macha Police Constable Maitan Kangsambam Ipoton Singh Sai Yankai Apopagiming M Kalia Singh Laipam Tolan Kun Kasar Assam Dagi Ngasi Ayuk Pumangarom Tamatamda Local Gimi Singna Jirigat Police Outpost Manata Toriala Sida Lerama Tenaki Hari Asibaksan Adu Jirigaki Police Amadi Family Members in Latna Asiba du Lokta Duna Police na Postmortem Silchar Medical Police na Pukre Amadi Jirigat Police na Case Amasu Resta Dore Haina Police Tagi Pangba Pawamana Hari Siriba M Iboton Singh Asi Sagagi Macha Thokpa M Heroji Koba Sina Suna Pawmisinda Pundarapada Mahak Ki Siriba Si Yamasinganingai Oiba Misini Mina Tarambo Agani Haina Fondoki, Mahak Imu Manunda Nuaitaba Mata Sulaite, Narang Hansuyam Naharana Laibani, Mada Siriba Mongasi Shodina, Mikrana, Lodunaraga Hat Paswena Oigani, Aduna, Marilena Ba Singa Bien Zambiu Haina Fondoki. Thobal District Yaripo Kekrudalaiba Garok Mahadeva, Nongpok Tarang Saraba Kubangi, Stair Kapam Rooftop Yaripo Naga Pansaiki, Hanagi Councillor, Longzai Ibo Biamadi, Katpirakpa Konzembom Inautona Nasi Sangaduna Miam the Kusinakre, Taramada Kekru, Ideal Progressive Committee President Longzai Ibo Sobising, Yaripo Naga Pansaiki, Hanagi Councillor Longzai Ibo Biamadi, Stair Rooftop, Atubu Katpirakpa Konzembom Inautomadi, Loina B. Konzembo Ombi, Sangitana Atavamitum Oina Pampamlang the Lengsin Key. Pit Modaram Sangba Madi Pit Nipurum Papa Stiagi Matak Kutuna. Nabi Kiba Nambole Mapopam Awang Lekai the Gisos Special Contractor
Konjengba Inato amasung Loinabi Sangitana Masanupa ke Malanganbagi Minda Katpani Hairi. Myanmar ki drug chaba miyoy oiramgadra haina singnaba miyoy singna more 1 number 8 Shantinagar lekaida leiba angang mari Myanmar da pusinaba honarambadagi Myanmar gi Namphalong bazar gi auto parking mapada phamduna leramba more 1 number 8 Shantinagar lekaida leiminaba Tamil macha RC ba koba amana thengnabadagi kalhore RC bana haibada angang singasi mahaki yumda ayuk nunthilna halatana janglakpana khangba ngambani mahakna makhata na phondokpada angang singaduda Kanaga lakpagi haiduna hangbada Myanmar londa apona purakpani haina mafam aduda kana amata angang mananda laktabadagi angang mari kusamaduna putholakpada gate mayada mama sing lakpa thengnabadagi kusinaki haina phongtolaki hiramasi matangda M Thoiba President Meitei Council Morena Press ta phongtolakpada Tamil macha RC bana thengaramdaba taragadi angang singasi kari oiramba yai aduna moreda leiba mama poiba singna angang singbu section biu haiduna media gi kuthangda phongdorakli Prime Minister Narendra Modi na Pakistan da leina thabak toriba terrorist group singda akanba warning pikibagloena lebak asigi santi thugaina bahonariba singdasu akanba section wa piki PM Modi na makata na haikibada hujik makata na khangbagi matam leitre Ghaziabad ta panthokpa Central Industrial Security Force CIS na sinba thoramada chief guest oina saruk yakiba PM Modi na wangangbada wafam sinasi phongdokibani hostile neighbor amo thengnabada CIS na maroiba thodang kya lokibani hainasu mahna phongdoki nuclear installation airport Seaport Power Plant singda government buildings sing amasung Delhi Metro Railway Corporation da CIS na security PD VIP culture gi maramdasu PM Modi na haikibada masina security da pro thangali ai damakta di discipline gi lambi da position haibasi leite lebak asaning tamba phanglagai policeman lising kuntra manga lebak gi dama mathai thakre paramilitary force dagi miyoi lising marina thawai katkre haiki Lok Sabha Mikhal gi matam lauthokre Manipur gi oina April 13 amadi 19 da Mikhal pangthoklagani Manipur Startup Conclave gi ani suba phase gi kanaba phanggadaba singda sek amadi sanction letter sing khusinakre SD Demand Committee na kauba total shutdown na mahausa gi punsida chauna akaiba pikre ngasi gi de emails padom pijaba matang solution jare mi tabiri basingu kumjari